MSG Yaoba Chinjak Yamna Chabana, Laina Kaya Naraknabagi Machak Oihalli. Aikoina numit khudingi chariba chinjaksingda marik mahau hengadanaba food additives oina sizinariba monosodium glutamate MSG haibase ka hena sizinarabade miyoibagi haksangda laina kaya marum nahalaknabagi machak oihalli haina akhanga isingna phongdoknarakle chemical makhal asina kaya yamna soganbage natraga kari laina nahanbage haibagi chapchaba report laitavana World Health Organization amasung Food Safety and Standard Authority of India FSSAI na polam asibu thingjinbadi leitre adubu chahi ama fadriba angangsingdade MSG Yaoba polam sing pijadanaba Food Safety and Standard Regulation 2011 na athingba leikhravane hairiba chemical makhal asi chahi chama muki mamangdage Japan gi chemist Kikune Ikedana thengnarakhivane chana thangnaba polam singda MSG hapa sina chinjak adubu hena marek mahau thoganduna miyamde hena pamnaba madi oihalli asumna polam asi yauna chinjaka hena sasinba asina koksikpa BP wangba haksang saukhatpa noikhatpa na chingba laina layong kaya thogalli haina malemgi food researcher kaya na matpinakravane MSG asi Chinese, Japanese, Korean, Burmese na chingbagi restaurant singda phangba chinjak singda ka hena sizinaba na polam asi Yaoba chinjak ka hena chabadagi thogliba laina layong sing adubo Chinese restaurant syndrome hairaga sukhangnai Laina asi narba miyoy adubo kok yamna chikpa hakchang saukhatpa humang kangdaba kaukjin thiba sadong fajinba sina chingba layong kaya nahalle hiram asigi matangda medical directorate ki food safety administration ki machinjatpa misakamana pausi asiga khanana unaba madamahak na hai MSG asi chabana aikoida kaya yamna sogalli natraga kari laina nahalli haiba chapchaba ma leitragasu polam asi Yaoba chinjak chaba sina haksangda amangba kharadi thogalli haibaside nakai sianglaba wafamne polam asi aikoina toina sizinariba packet food sing haibade noodle chip sauce seasoning na chingba marang kaina yawe MSG asina flavor enhancer ama oiduna polam asi hapa chinjak khudingmakta marek mahau thokpagi chang yamna wangkhadalle maram asina polam asida laichu hanana bagi machak ama su oihalli asigumba polam asida laichu khiduna MSG Yaoba chinjak sing ka hena chasinbana kaukjin thiba haksang saukhatpa angang oiba ngamdaba muscle sontharakpa heart ki problem lakpa humang kangdabana chingba kaya thogalli haikhe chanaba chinjakta MSG hapa sina aikoida ngahaki mahau pidabasu haksangda karigumba makhal amatagi kanaba pide haibase aikoina khangjinba tangai fade loina na polam asi charubadage tongan ba laina layong kaya amasu nahalli haiduna malemgi mafam kaya dagi phangba report asigi matungin na aikoina polam asi makhata na chaba pharibra haibase miyamna isa na khanthabibagi matam oire hainasu mahakna makhata na haikhe TOZ Council ki chairman hapkhre Manipur Laina ki Directorate of University and Higher Education ge Joint Director in charge oina thopuriba TOZ pu Council of Higher Secondary Education Manipur ge chairman oina haple haina Manipur Laina ki Education as Deputy Secretary Elangbam Sonia na order thokre Delhi dagi gari huralaga Manipur da yonba interstate gang khutpu amage mi ani fare Delhi Police ki crime branch na ningthaukaban numita nupa ani fawaga loina na National Capital dagi atangba luxury car amasung SUV huran bagi thabak tawbani haiba Uttar Pradesh ke Sambal da base tawba interstate auto lifter gang khutpu ama thugaiba ngamle haina claim tawkhre Delhi Police na faraba singadu Muhammad Danis sahi kuntra gumdoi amasung Danis Elias Raja sahi kuntra nei makoy ani mag UP ge Sambal da leibane Police na makoy da ge atangba makhal gi luxury car amasung SUV mga su recover tawre haire State sida han boy na nupi macha sing ge Sainik School hanglaga ne lupa crore ahum changna Martyrs Memorial saraga ne Chief Minister Manipur da han boy na nupi macha sing gi Sainik School hanglaga ne State Government ex Servicemen Office Complex da Martyrs Memorial sana ba lupa crore ahum earmark tawre haina Chief Minister N Birenna ngahan koidengay da pangthokiba mega ex servicemen rally amada chief guest ki warol piraduna phongdokhre MGNREGS ke lupa crore chamri ga sumna taruk dasmik manga thadokre Manipur Laina ki rural development and panchayati raj na yauksan kumay amasung financial year loiramdai gi yengduna MGNREGS ki khusumal lupa crore chamri ga sumna taruk lak nifuga mapan gi senfam ngahan thadokre Ministry of Rural Road Development na Thadorkiba kusumal gi apun ba senfam lupa crore chatri ka yangkhai taruk adu Financial Department na thadok pupumloi loisan khre
Kangladagi mayra lawba lakpasingna lambi satpata sauna apan bathokre. Pulisingna rally chatuna miyamda awareness pikre. Numit mangani chupna sathagadaba yauksang kumay. Ngarangdagi hawkibaga loinana numit mangani asida lamdam asigi tongan-tongan ba laykaisingda pangthok nagadoriba sport ka mari lainana. Kangladagi mayseng mayra lawba laknakibasingna maram oiraga. Imphal City manungda lambi sathok sasinda chawna apan bathokhankre. Ngarang ayuk anganbadagi hawduna maikay kayadagi lakpa masing yamlaba miyamna senglaba kangla laifamlendagi mayra lawnabagi damak thomjinnarakhe. Makoyna purakpa yamlaba garising adu control tawnaba honabada traffic control police amasung Manipur police ki personnel sing awaba oikhe. Aroibada tabiriba pumnamak po thagatjare.